नोट फारुबगी वहाउदा मियामना नुंग थुंजिलकपदा ओजा अमा मको काइख्रे ओजा सिंगना तोंगलकपा गारी सिंजू साख्रे ngasi March ki tang mangada ngasi thokpa thogdok singda board na lauduna satharagliba metric exam gi ngasi loisinba numita board ki official sing amadi flying squad team na yengsinba satpada mahairoi ama mobile gi note tawramba phaduna tanthoklubugi wahauda mahairoi gi imung manung amadi miyamna nungna thombada exam adugi invigilator ama mako kaikre irang aduna maram oiduna mahairoi nupi masa ama wantharakhre exam asigi SOOC na tonglakpa gari miyamna nung thaduna singju saba makai thugaikre hairi thagdo asigi matangna phangba pauna hai ngasi class 10 gi exam luisinba numita MIL subject thokpani exam satharinge manungda mahairoi amana mobile phone gi khuthangda note tawba ubadagi board amadi flying squad team na mahairoi edu faraga tanthokhiba mahairoi edu gi roll number di 34795 ni mahak 5 star English high school gi mahairoi ni mahairoi si tanthokle tabadagi exam luisilakpa numit yungba matam khara helakpada mahairoi sing amadi mahairoi gi imung manung yauna yamlaba miyoi khuzok amana exam center tariba mafam aduda thomjilaktuna school tamna nungna len tabagum sai haitharakhi miyamna nung thajilakpa aduda exam adugi invigilator oza ama asok apanangki miyamna horaklibi irang adu control tawnaba exam aduda duty tariba police singna kanna honarabasu ngamdabadagi ahenba force laktuna miyamgi irang adu namthaki aduga atopa maruoiba pawmana yoksang manungda abir saiba ising haijinaba amadi thauri thatpa yaroi desam Sugonu Games and Sport Committee Lamjing Balup Sugonu Local Council Desam ISWO Jim Sugonu gi apunba warep amagi matung ina lakadoribu yoksang kumai manungda Sugonu na konba maphamsing Sajing Khunau Konsatabi Khongyam Tangjing Sairau amadi Sugonu na singba maphamsingda abir saiba ising haijinaba amadi thauri thatpa yaroi hana Desam Sugonu Local Council gi President Hizam Naresh Maitai na thadorok pasarol amana phungdorakli sarol asina hairiba thawong sing asina yoi kiagi izat mangningai oirakpa accident thokuna asok apan yaroknabagi masa oirakpa asina singbasing asina maram oiraga mama mapa oibasingna isa singbu afaba maikaida lamjing lam takpina bo honabada saruk yaminasi haina sarul asina phungdorakli ga atopa maru oiba paw manamo bosemna pangthokliba MIL question leak oire desam gi general secretary lamyan ban haikre manipur gi education system sathiraba laina adagi hele haina bosemna hojik pangthokliba MIL subject ki question leak oire wafam asing asi kwa kaithil da leiba desam gi office ta pawmising na phungdokhibane mahakna makha taroduna MIL question leak oire haibasi social media ra thadok thajin tawbagi khudam sing leire confirm oire masi IMS ki intelligence source ki matung ina ngase yupung nipan makhaida social media ra saithorakhibane sauba huran ba amane bosemu masak thian ba amadi lamdam asigi mahairoi khunaibu maru phangna manghanabagi mahik khutpu leire oza singi khut yarongani haibagi singnaba lei question paper asi mahairoi singi khut yaudringai da oza singi khut parikya hodringai da leirabane masina oza sing thajaba manghali kosem gi question leak oibagi phongphong saringai da bosem gi leak oiba asi question leak oiba da lamjel tana duna leirabra mamang da leak oikhibagi kari action lawkhrabage parikya hangadabane committee gi report miyam khangna puthokadabani haina su